Pauche de Jumpum Oiba Maroiba Pau Karab de Taujeri, Manipuri Jagoi Lambida Puthoktuna Mai houna saonare. Pung khara khaki khongchate impal da thunglakiba Union Home Minister Amit Shah Wakpada Jagoi Ras Chaona Kanglub Kyagi Manipuri Jagoi bo Lambida Puthoklaga Thenduna Jagoi sahnkhibada mato adu akhang ahi kyana mai houna saonaragle. Union Home Minister Amit Shah gi impal khongchat kamari leinana mahakbu wakpada lamdamasigi artist sing natki Jagoi Lambida sankhe Lambida sahnkhibada Jagoi sing adudi Jagoi Ras khamba Thoibi Jagoi Maibi Jagoi kabui Jagoi Tangkhul Jagoi na sing bane Balim the culture amasung Jagoi na Manipur masak taki aina sak thokseriba khunai asida stage da utpagi mhota lambi lamjau da chong phanthuna Jagoi chan basidi aikhoi gi culture bo yonthokpani aina akhang ahi sena phongdok na ragle hiram basigi matang the government dance college ki hanagi principal Ranjit adhikari mayumda pauche asida hai sembi bambapu ishor da changjaba ki wakhalon da yumpham oiba sembi bamha ko phangna pa lambi on launariba Manipur gi senglaba Jagoi raspo lambi lamjau da puthoktuna khongoi na ba haibasi yamna tawhida ba thabak ne Hauki ba kumjal ising amagaza panyang kay ni panda India gi Jagoi sing classification tawbada classical dance ki thagda pukhatuna thamkhraba aduga haujiksu India gi sakhanglaba classical dance taruki manungda amu oiriba Manipuri Jagoi ras Delhi dagi minister am lakbo opagi mamingda lambi mayai da sanan ba ebisi aikhoi gi culture ki maman jahundaba wakhal jagdaba thongne loina aikhoi gi ikai khumna ba yuan bani ainasu magna bakata na phangdokhe nakalamromda lukhosa ijau thadokhi baki mayukta Kairen Fabi amasung barang kunang wakat mifam Mangkhre. Hauki basahi lising ani taragani gi junda lupa crore kuntaret ihan bagi drug phaba da chenaba Autonomous District Council ADC Sandel gi chairman oramba lukhosai jawba mara laite aituna tha asigi chaicha taraga tareta NDNPS court na thadorak bagi mayukta janing da phongdoktuna ngasi Bisnupur district ki manung chanba Kairen Fabi bazar seta Kairen Fabi chanura laisem lup maira paibi amasung kada Kairen Fabi unit punna khusamnaduna wakat mifam ama social distancing ngakna pangthokre wakat mifam aduda kada gi drive secretary Premchand Chalamna aigibada Chandel ADC ki chairman oramba lukhosai jau hariba mioi asimaki quarter dagi yamlaba drug ka konana phakhraga maral leiramdre haina wail tarakpa aduga sahita uribam hakki driver aduga atopa mioi amada maral thangjinba manbaki thong asibo janing da phongdoktuna Manipur ki tongan ba mafam kaya da wakat mifam na singba paksan na pham na ragle amasung case asi mathak thongba court amada Manipur lengak na apel chatuna mara leibam yosing ain gi oiba chairak pigadabani aiba miyam gi ihau changchila pasung asi parliba lengak asina tuminda leisen ba asi case asi lotun aranba well pina po khona bada chauna chenara bra aibasi miyam gi wangne Manipur lengak asina puksil chengna truck makal kaya thingnana ba hotna duna lamdam masiki tungi jumberil sing nisadagi kanana ba hotna gadabani aiba wafam sing phongdokhe Nagalamaromda ngasi nungtil pung amarom tapa matamda Bisnupur district ki manung chanba moirang khunauda moirang khunau makhalikai maira paibi amasung kada moirang khunau unit punna khusamnaduna lukhosai jawmara leite aina thadokibagi mayukta janingda phongdoktuna wakat mifam ama physical distancing ngara pangthokre wakat mifam aduda kadagi secretary organization mayengba body na wangangke wakat mifam adu loisilakpada saryakiba khudingmakna drug lalon ba cherak piu lamdam asidagi drug mapung phana thinghu aibana singba kholau kaya amata oina laudun janing da phongdokhe atop pau amadana MISA na surveillance sathabagi containment gi amasung section tharwang gi guidelines sing extend tawkhre Griha Mantralai MISA na kumja lising ani kunmathoi gi January 18 phawba mamangi surveillance gi guidelines sing adu sangduktuna chananaba order ama thokre Amoromda active oiriba amadi anoba COVID-19 casing da leptana andaraklabasu malemda casing engkalakpa amasung UK da thorakliba virus asigi anoba variant asi yenglaga surveillance sathaba containment amadi section thorangi mathau tare masigi matung inna containment zone sing section haba khaidokpa maka chathaba zone sing asigi manungda piriba containment khongthang sing akan mamungda lokhatba COVID ka chuna bachana launch thokatba amasung ngakna chatpa amasung tongan ba ayaba piki patabak thorom singi standard operating presidency SOP sing ngakna chatpa mathau tai maramasina sahi asigi November 15 da thokiba guideline sing da yaukiba matung inna MISA amasung haksel amasung yaipa jumbal mantralai na thokiba surveillance sathabagi containment gi amasung guideline sing akan bamiteng changba approach asi state sing amasung UT sing da lokot patangai fade
afaba thabak torakbada pukning thogat piraba matamda chawkhatpa khunai ama oigani sana jawba afaba thabak torakbada thagat piba amati pukning thogat piraba matamda chawkhatpa khunai ama oigani wafam asi ngasi Manipur Press Club ta pangthokiba Dalit Sahitya Academy Manipur gi taramathoi chuba chahi gi mifamga loinana mana matum lanthokpagi thoromda athoiba mithunglen oina saru yakiba Rajya Sabha gi MP Maharashtra lesemba sana jawban aikibane magna haikibada aikoi miyoibana hinglingai matamda laibaki damak kariguma basak naiba thabak khara toramba haibasi tungi miron sona hogane maramatuna tungi apaba khunai amagi damak miyamgi losing basingna kathokpana mangjil thadun afaba thabak tonanaba honase ngasi gi thorom adu da tongan tongan bahiram da national amadi international gi thakta mana phanglakhra basingchu okay thorom adu Rajya Sabha gi MP Maharashtra lesemba sana jawbana athoiba mithung amadi sekmai kendra gi MLA Haikam Dingona special guest when saru yake Moirang Temp Rajendra Singh da Khori role gi athoiba mapari lising ani kun amade Naurem Tangbida Best Nurse of the Year COVID-19 2020 mingthol piduna ikai khumnake Mairoi Singh Sem gi Banglo da thomjin da pakhona khre police officer amana athingba wangang lobadagi Wathok Oikhre Government Dance College, Government Music College, amadi Jawaharlal Nehru Manipur Dance Academy gi Mahiroi Singh Master Tamba Phangalu aiba demand ngasi college asigi Mahiroi Singh Chief Minister gi Banglo da thomjina ba khonakre duty takiba police officer amana Mahiroi nopising da phasla ba wangang lu dabadagi asoba Wathok Oikhre Nagala marom da Lamgi wahouda funa-cheinare litan da Chaona Ungkhatnare Sikibung village ke handman litan area da pagi wahda sikibung amasung litan gi khunja singi barak da Chaona Ungkhatnare Paugi likhut amagi matung ina ngasi ayuk pung nipan makharum tabada litan da sikibung village ke handman wungrei khan kasarbo mioi karana fuba horakpadagi mathwai hingnaba litan police station da janchinduna miyam dagi nanthokpa ngamke Headman purakba adu maru oina lamgi wahudagi ni haire haujik chathirba national highway construction gi mari leinana lauksin bat lamgi saruk khun ani gi khunja sikna makhoi gi ni ana claim tawduna compensation demand tawnarakpane no subu litan gi lamgi wahu gamari leinana ngarang sikibung gi khunja singna litan gi khunja ama detain tawki haire litan gi khunja ama phajin bagi pau hek phangbaga litan gi khunja sing auroktuna imphal ukhul lambi thingbagi khongjang jangchen ke adubo sikibung gi khunja singna makoibo phajil litan gi boi adu thadorak padagi lambi thingbagi khongjang adu handoke police lagi phangba pau gi matuk ina national highway project na loksin ki patlam gi patangda litan amasung sikibung khon gi khunja sing gi marakta khana saina pathokpagi report phangke amadi lambi thingbagi khongjang manung Christian Youth Society gi member kyana ban chawgat pasing da phoki aire Lambi thingbagi khongjang amasung Christian Youth Society CYS ki member ama ban chawgat pasing da phoki aire ngasi ayuk pung dipan makharum tabada sikibung village ki headman Ungrei Khan Kasarna Village Authority member kharaga luina ngarang ban chawgat pasingna phubadagi soki bami edu yengsin balakhe mak laki haipa pauta padagi khoisauna balitan gi khunja sing aurakduna sigibung ki admin Ungrei Khan Kasarna attack tawduna physical assault satharaki adubo kodakta litan police station da session lakhe Maragasida positive oiba miyoiga flight tongmina khiba miyoi mari thiba khngdre UK dagi hallakpa miyoi amak ngarang Manipur da positive oiba thengna khapatungda Mioi asiga Delhi dagi Impal Power flight tongtun lakiba mioi singi marakta mioi mari aujuk pawbi oiba thiba khangdana leiri haina health department dagi phangba pawna haire paw asigi matung ina tha asigi taraga taretta Delhi dagi Impal Power Indigo gi flight number 68251 da tongtun lakiba mioi ama ngarang positive oiba thengna rakpadagi flight asida ma kanakna da phabin rakhiba row number 28, 29, 30 amadi 31 da tongkiba passenger singna COVID control room natragana district surveillance officer da pau phok na bakhangan khibane loinana health department gi mekai dagi su airport authority gi passenger sing asigi mari makok lona ba khona ke haiba road sing asigi marung chanba set sing da positive oiba miyo edu tharga punna miyo taragani thoi phamina duna lakhe makhoi gi manung de Impal East dagi miyo ani Impal West dagi mari Chochanpur dagi amade Tamenglong dagi tharga punna miyo nipan gi oina de sample khongat pangam khre aduba mioi mari amadi hausuk pawgi oina thiba khangdana leiri aire makhoi mari mak Non-Manipuri ni aire loinana airport tagi su makhoi gi mobile number sing phaba ngmdre aire UK dagi hallakpa positive oiba mioi asigi mungmanu gi mioi singi sample punna koni thoi sung asi khongkatuna test tongna ba thorang lokhalle aire positive oiba thengna raba mioi asida yauriba virus asi UK dan tawna sandokliba anoba strain amara haibadu khangnaba genome sequencing singi damakta
sequencing की दमकता पुणे की NIB दा थागदबने अदुमकपो सैंपल थाबगी थबकसी ICMR ना सखंग तोंगानब कैरियर सर्विस अमदा थागदब ओइबना हाउजिक फाबगी ओइनदि थाद्रे स्टेट लेगा की मेकेडिगे खंगखिबा लेरे मरमसना सैंपल असे हयंग थारबा याई हाइरे अतोप पाउ अमदना मी हटबदा चेनबा अनि असम राइफल्स ना फारुबदगी इरांग थोखरे कुनमंगा सुबा असम राइफल्स कंपुना था असगी कुंतरेट की निमित जुंगबा मतुंगदा चुराचांदपुर डिस्ट्रिक्ट की मनुंग चनबा तुलाई फाइखुलदगी थांखुलेन अमदे ओंखुलेन कौबा मियोय अनि फाखिबदि ngasi tipai mok road ban kaukhre इम्फाल की तोंगा तोंगा मफम सिंगी अहनब इको भेन सिंग उरालगा मी नेक्तुना अहोंगबा ममलदा जोंथोकलबा गेंग खुटपु अमगी मथक्ता इम्फाल की मयाई चाबुक्तल एरिबा सिटी पुलिस स्टेशन ना लौखुटपा तोंगा तोंगा केस मरी द चेनबा मियोय अहम कोर्ट ना जुडिशियल कस्टडी दा रिमांड लौखरे अरुइबदा कंटेंट सिंग असिगी मरोइबा पाउ खरा असिबा पाउ दमजरिबा मणिपुर लोकल न्यूज यूट्यूब चैनल अमदी फेसबुक पेज असिदगी यंगबिरिबो पुलमक पथागचरी चैनल असिना थुमद कानरबदी सब्सक्राइब तौबिद्रिबसिना सब्सक्राइब तौबिरमु लोइनना लाइक एंड शेयर तौबसु गाबिगनु पुलमकपु अमुक हन्ना थागचरी